Mahiroi lupani na senduna Nishagi maiyokta mass rally ama chakre Manipuri Student Federation MSF amadi Mahiroi lup amaga pun senduna aikoi Mayaikaba Nishagi laptok lasi haiba thimda motorbike rally adu Manipur ki senglaba laifam le nama oriba Kanglagi Western Gate tagi namthaki bullet thoba mioi cha kya na saruk yakiba aduma rally adu Kanglagi Western Gate tagi horaga Thobal district ki manung chana leiba khangabo KM Blooming Higher Secondary School pawba sakadabani Maruina Hauzik Manipurda Nisana Lakshalagnaba matam masidagi kharadu orubasu ngakthoknaba amadi miyamda awareness piba program oina hairiba bullet ki rally asi pangthokhibani Manipuri Student Federation MSF की मायरों सिलेक्शन ये हमारे बंदियों की कंसर्ट मास्टर लिए सी पangthokhre pada masa Oktober